IMPHAL West, IMPHAL East, UKHRUL, KAKCHING AMASUNG BISHNUPUR District ta African Swine Fever LEIRE HAINA confirm TOUKHRABA MATUNG Thoubal District Tasu ASIBA ok sample kaya test TOUBADASU African Swine Fever positive Oiramba Thengnare LAINA ASINA NARE KHANGLABA ok CHABIGANU HAINA District Veterinary Office Thoubal Joint Director S BINODKUMARI na appeal TOURAKLI Hiramasi matangda TOMTV ki paumina unabada wafam masi phongdokladuna mahakna hai Thoubal District ke mafam kayada ok kaya naba amadi siba kaya thengnabadagi Department of Officials sing thaduna ok sibagi maram thigatpagi thabak chathaduna lakibani District asigi manungchana salungfam amasung KBK Thoubal da ok sibagi pau fangbadagi asiba ok sing ado postmortem tauraba matungda sample sing ado GI left ki team na Guwahati da laiba Northeast Regional Disease Diagnostic Laboratory da thaduna test tawbada African Swine Fever positive Oiramba Thengnare LAINA ASINA SANDORAKLIBA mafam sing ado infection zone amasung surveillance zone oina lauktuna mafam sing ado control amasung containment taunaba thabak paikhatpa horagani haina mahangna phongdokhe S BINODKUMARI na makha taraduna hai LAINA asi makha tana atopa mafam singda sandoraktanaba National Action Plan on African Swine Fever gi makhada rapid response team semduna thabak paikhatpa horagani Ok naba yarok labadi department pau PPO siraba ok sing adu tural amasung labuk lamhangda hundokpa tawbigano masina LAINA asi hena paksana sandorokpada mateng pangboina thokani haina so bang cheksil warol thamlakhe asi ok sing lam thokiganu mafam chana lusubidana kumbidana ok sing je maina lusubinu ajeni makhatana aina asa ajeni lesi ki haiba African Swine Fever haiba LAINA si Noi baga launa ba LAINA din nati adubu hairiba kano sinsina naraba LAINA naraba o adubu base koina chabiganu haijani kari marangino hairagadi anaba o haiba simaktabu koida pungkur hamba kumba patpa adumba thengnaba yai kanagumba na huni thawdadi narasu yona sandokte haidana chaba yaunari Masih mungkin kena sabiganu, ada nanti matang hajan.